house mapanda sumaina press-ki marupang mayam punabisi at sa tisanadabani adubu ngasigi inside the house ako'y opposition ki MLA ako'y yam ako'y mga kapse NRC private member resolution yadu konadi amuk government ki resolution noina uthokre madu NRC ki resolution se masi reaffirmation haibada reaffirmation ni masi ki resolution se hana mayam su adum nungsung birangane khali 2022 da akhoi jiki NRC se hana puthoga house na osu pass tawdawne adu akhoi maduda su adum akhoi wholeheartedly NRC de khoi support tawi ngasi gi su adum akhoi support tawjabuni adu karigino adu support tawrga discussion da yaudri budi karigino hai manipur gi praja sing se khangning ba ma su leiram gadau male aduna tangai phadana mayam chief press ki mayam sinau mayam si rajabani kari maram gi no akhoi thangai sena akhoi sitting do boycott tawbusu nati akhoi pendaba yaningdaba akhoi gi member ama oibagi right haiba tare house da akhoi gi right si matpa dawna tawba karigino haiba bu hafta amagi manungda Friday khapsida neba private member resolution oiba yai or government ki resolution Friday khapsida neba adu handaki session si yamna su tienbaga mathangi Friday amusu leitre aduna ngasi sidaita akhoina resolution ama house ki government ki oino tokse su yai adu khoina private member resolution ama khoi ge honorable MLA ID yaujadre akhoi honorable member mari sina puthok paneba karamba no haibabu nahan mayam su kaino tawbirangani madudaida akhoi sai honorable member ranjit su house da hogok pi kibuto union home minister RK Ranjan masai yaure honorable speaker yaure adai honorable kaino khoi gi Rajya Sabha ki MP su yaure union honorable union minister Shri RK Ranjan minister of state defense education in charge ma masaju yaure ba ada akhoi mayam se leipak ki interest ta sengna leipak ki interest maduda lauhiba resolution do madu rashtrapati da Bharat ki president address tawbune ba madu ki detail du mayam hena khangbiramuni madu ki resolution manga se masi akhoi su leipak ki interest ka su kai da mane kanagumba community amagi mayok ta tawbusu nate ado huziki chathar aiba tha tara phara aba sida ongoing issue mayam crisis mayam hanaba sunaba yauriba tawriba mayam si tha tara phara phauda loisan ban naidaba leptaba Bharat Sarkar na su leiba state government sina su masigi solution ama puthorokta bisda masina solution oiradra na akhoi ju yajaraga tawkibneba madugi resolution madugi Kanglada tawkiba resolution haiba tare madugi warok to madu sidaida house da ngasi si private member resolution oina akhoi puthokse ge haina honorable member mari sina speaker da honorable speaker da mangjona na advance oina mangonda masigi ayaba bibiu na akhoi thajabaneba adaida honorable speaker sina madu admit tawbidaba ada admit tawbidaba du da akhoi honorable member Shri Meghachandra akhoi PCC ki president hu oibiriba sina adagi akhoi honorable MLA Shri Ranjit deputy CLP leader sina hawgalaga karigino akhoi honorable member Shri Lokeshwar Hanagi speaker mahakna su hawgalaga akhoi ki private member resolution se admit tawbidriba yabidriba ki maram se karigino madu akhoi khangjaningi akhoi member magi right se matpiri si karigino na haiba si aida
maram supi piu yadaba madugi admit tawbidabasi karigino kanglagi warep sibo madudayda masa honorable CMD house ki leader di numitu da masa de mayam si udum ubiranguni kanglada di present di oide adugo madugi resolution masa mak soi taweba adu takpadi press ta thadorpoda masa yaeba madugi resolution do adu masa du daida masa yaeba masa yai hujiki resolution si masa yaeba madugi resolution do kanglagi resolution na khoina kaweba madu strength to madu strength laina na ba hena shakti laina na ba hujiki house daida resolution lausi haibada admit tawbidri si karigino haibase masidaida madugi maram du haibi on hai matamda kitang honorable speaker ga honorable member sing ga kitang maram pibi haibda maram chupi pidramnina khara akhoi miyoi banina akhoi member gi right matpiri si karigino na hogalapda kitang tanbak haibdi maram du chupi pidabda karigino haibda kitang tangkhalamnina warauba khara yauna rabnina da kon kitang kanaba khonaba ado honorable speaker da ବ୍ୟବହାର kaiba house ki rule of procedure conduct of business do madugi rule dui makhada akaiba karimta leibati nate adu marak sidaida akhoi hanagi honorable speaker su oibirba Sri Lokeshwarna puthoreba amadagi hena admit tawba yadaba haibdo manga bhawbu yayeba tongan ba topic ta resolution manga bhawbu lobu yayeba adu pura maksing do loina sukta tadana yaroi phamu haidi phamu haina tawda kitang kanba ngangna khona gi yaure madudaida koi pienda dana koi mapan chumnagi mapan thorkuni house boycott tawsi sima number 1 adagi ani subda NRC gi matang se aino hujiksu thamjagre 2022 da house na pass tawkrabne adu pass tawhibase amuk ngasi amuk hanari afam tawsi haibne adusu government lay adusu NDA ji Shri Narendra Modi ji government adusu leyeba sidasu BJP government ne 22 the pass tawhibse krai to where about NRC yet parate koi fully support tawi matam ji tawi ngasi su taweba adubo 22 the pass tawhibse krai de legrege ising manung da tar bill du krai legro simaga adai siga mari leina hayap mari leina na haiba tare mayam su ningsing biringbani government ji continuation ina 2015 gi matam du gi congress government leing matam du daida people's protection bill na ama pass out gito ngasi gi house ki leader se masamak su yauribni bill du gi spearheading oribni bill prepare to do kargi aman lo yauribni aina di hayaba matam du da beziar se 1951 woigada banena kanna yele matam da JCILP ado Sri Biren ngasi gi house ki leader oibiriba matam da honorable members in kai yam yawe adu daida aina bu hayaba khare house ta puthosi mayam gi manipur leiba praja sing interest ta adubu governor na SNP ba pida ba de ai khutta leite ko na haina madu gi people protection bill se governor na SNP bi yadana mana government of India da minister of home affairs da mana refer to madu su krai da sing manung da ta khrabra krai mang rona du lei adu ngasi gi NRC si su makhoi na di yamna chauna ngangi ba 22 da pass out rabni 22 da pass out 24 chahi ani phare na madu karai da lei khage madu bill do ngasi pass out si su phare si su koi support tawi madu gi bill du krai chakhage adu BJP government si su government ne ba thona NRC si satna na ba pressure tawdana sidaida wajau ngang sina di ai thabu pin onthokani haibase onthok direksino koi puna maki laibuk phabani aduga ground rule se jiki leiba house ki leader na beziar se mashi JCILP koi puri mana welcome tawi akhoi gi ILP gi bill se koi manipur se extend tawre na sahi kya suramani huje ajik madu adagi home ministry gi akhoi manipur se ILP si satnarani haina extend tore
Hujik Power Madu ground rules, same abra, same the Brazil Kangdeva, Lady State Government, same abra, same the bra, other Honorable Chief Minister, Brava Paleva, Masiki Beziar say, LPO, NRCO, Beziar say, 1961, the Beziar, we have. Madubu Wibirva successfully implement the way Argadi. Yamna Koi Manipuri Prajasingi, Layo Pabani, Aduna Koi, Sideda, Ladiva Koi, Honorable MLA Koi, Opposition Mangase, Akoi full support, wholeheartedly support Tony. 1961, the Beziar Waiva, Hanagi NRC do, Amuhana Kanotoba, Adumatam to the People's Protection Bill, the D. 1951, the Beziar Wagadabani Hydra. Matam to the kind of pressure however. Adu Hujiksu Honorable Chief Minister 1961 the Tony Haibase, Beziar welcome Adubu, implement Tawang 61 da, based on Wangamadi, Kurimaki Layo Pabani, a wholeheartedly support Tawgani, Aduna, Huzik, Laiba, NRC, Nasigi Toiba, reaffirm Tawse, Akoi Madu, Akoi Hanaso, Honorable Member, Sri Ranjitasu, Masi welcome Tawi. Akoi support tawin hajar mamni tawdabu akoi na pagkatay Kanglagi resolution do madu private member resolution da edit tawidaba karigino li makada tawidino karigino haibado madu da honorable speaker da akoi kano to allegation tawjabanate mana phajana sinani haibado tawraga mana phajana akoi da convince tawidabadu da Honorable members in the Kara, Mabung Nukshiba, what over Haibatare, at my Torga, NRC, Mayam, honorable members in opposition, Haitare, must participate. So, the Bashi, opposition argument of the microphone with honorable member, she makes a house a high grade. Opposition hang get or Ganda microphone at the Mutapase, Mashi, honorable members in the right. Breach of privilege, Tagada Taroidrana, house a question talk with the Taurone. Ado I boy Karimta reply, he read. Opposition members may walk out of it, do my party. She got to put house to the opposition voice there. We will link them number in the highway NRC, she support the we Hydra House Hana, honorable member, deputy CLP leader, and NRC support the we Adubo. Ako'y na PNWC NRC da admit toriba adumay tawna ako'y Kanglagi resolution do madu private member resolution oy na MLA honorable MLA nahan gidu resolution do mari mga suidra amamam tongana mayak siyeng na clear way na madu gi point taruk to madu da NRC su kasi loy yaw bune ba adu da NRC su yaw bune madu ako'y private member resolution oy na ukachari honorable speaker na yabiyo House the trade bear, Yam clear when khanaraga, Madu resolution wina, Rasta Party the Tagido, Madu resolution wina, Ayaba, Kanasi, Pasta, Ayab, Bibu Haido, Yaki, the way, Uning Shidra, Haibada, Torpa, Adua House, a boycott over dinner.